Moirangthem Thoithoibi Kerala company amada thabak tawduna leibani mahak mamanabisinga punna hokhiba tang 15 da shopping satpadagi ngasi phawu mafum khangdana leiri senba songba yauramgadra haiduna mausu oibaga mapuroibane izzat ki khanduna media yaudavida lon thibe yaba thire adubu phangba kova leitre aroibo oina mayamgi mateng yaurga media gi khuthangdagi mateng pangbinaba magi nupibusu phangnaba mateng pangbiyu matamga phattabaga phattanungda tholomgadra haiduna imung manung amadi mapuroibana ka hena awaba haibadu oire hek thengnabaga mapuroibada call tawbira u haiduna Maki phone number share tawduna Facebook ta viral oirakliba asigi aseng bawari amasung langla langsinadu mayam da pogdam zarake maki mangkhiba nupi asibusu phangnaba video asigi khuthangdagi haijari ngangkhalawaidagi Moirangthem Amarjit aduga mahaki nupi Moirangthem Thoithoibi mapagi mamingna ingo Moirangthem Amarjit amadi Moirangthem Thoithoibi makhoi ani Keina katlaga yumbanbagi punsi lambida khongdarakhi Amarjit ki mache ama Kerala da lei hariba mase ase company amagi thabak tawraga leibani Amarjit yumbalaba matungda Manipur da senthok lambi leitabadagi machena Amarjit amasung mahaki nupi Thoithoibi punna sangaknaba hairakhi madudagi makhoi ani September tha da sangkhibani Kerala da sangminnarba matung Amarjit masagi anaba haibadi nung leibadagi February tha da amuk Manipur da tholakhi Manipur da laying duna faraba matung Amarjit na magi nupi Thoithoibida ai amuk sanglaklage naba farabanina haibada Thoithoibina sanglaklanu nangde adha adum e-rickshaw thauraga leiro aduga madei Amarjit ki mache Rosni ga March sa tholaklage hairaga leibadagi hantak December 15 da Thoithoibi market chatluge haibadagi mamanabi singa market chatkhibadagi adumak thiba khangkhidabani mangkhiba numit asi phawada Amarjit ka adumak nungtigi phaw phawna ramkhi madugi mangkhriba matung Thoithoibi gi message sama lakhi madudi mahak nupa atopa amada sele haina Madugi matung Thoithoibi mandom sahoidasu Amarjit ki yumda laktuna sele khotle madugi matangda Amarjit ki mase Rosni dasu message tharaklamki amadi mache gi macha tombi dasu message tharaklamki aduga Thoithoibi na sele haibasi mahaki madom cha dasu message amadi call tawduna hairakki thaudok asiga mari leinana mangkhiba Thoithoibi mahaka Keina kattuna ahanba lawkhiba mapuroiba Amarjit na mabu thiba phangnaba Moirang police te FIR palaga thibani amadi Kerala police dasu FIR panduna mangkhriba mahaki nupi bu thihalli adum oinamak ngasi phawa Thoithoibi langla langjin amatta phangdri mahaki nupi bu phangnaba thibada miyamna sumating pangbinaba hairakli aroibada haijaningbade iramdam asida yeknabana lan taraktuna iramdam asibu machet thugainaba kaihannaba selingai sairak asida nupi oibi singna selgi amadi paishagi langda thuduna nungaiba kharakhak pambagi tungi wakhal khanthadana ngahak ki oiba wakhalda masabu mamal piduna yoliba maru oina mapalda leibi nupi singna asigumba thabaksi kharadi heli masimakna mapanda leiba nupi loinamak haijaba natte mapuroibana warba matamda saruk yaminnaduna hotna minaraga nungaiba kharada penthokna leiminnabana phattabra ngahaki nungaibana tunglam sattakari oirakani sadongi phajaba kalakpa mihobadi atenba matam kharakhakini ahal oiraklaba matamda thajaba mahakna punsi loidri faw punsi khongloi aduga masa masu singa nungsinana leiminnaribani haibasi adom na kaubiganu